Connect News Media Tabiriba Singbu Taramna Okchari Central Agency Singbu Angak Pafaun ba Khongthang ama oina Yumlo naba Myanmar da Army ki mayok ta lan thengnariba Pro Democracy Rebel Group singi saruk oiriba Chin State ki maru oiba Rebel Group ani Chin Land Council CC amadi Chin National Consultative Council ICNCC na handak Mizoram ki konung Aizolda CM Lalduhoma ki Mangda merger agreement da sign tongnaki Yumlo na balebakta military junta ga lan thengnariba faction ani gi marakta yeknaba loisinanaba merger agreement asi February 16 ta sign tongnaki group ani asi sign tongnarba matungda single entity ama oina semduna Chin National Council CNC haina khangnakhre rebel group singi member amadi Mizoram gi CM office ki official singna wafam asi confirm tauki adubu masida laglibu wahangdi Myanmar gi rebel group anina Mizoram da laglaga CM gi Mangda karigi merger agreement sign tauneribano Myanmar gi rebel group singi issue da Mizoram gi CM ga kari mari leinei masida CM gi political advisor su oiriba Mizoram gi MLA Lalmon Poya Puntena hairi Ministry of External Affairs na haibagi matung inna CM na Chin gi armed group singi faction singbu amato oina punsinana bohonaki Puntena hai Chin state ta political situation tangdu leitadrabadi Mizoram gi Indian side ta security gi issue da danger oigani Chin gi armed force sing Punsinba matam sangna dagi aikhoi gi radar da lerami Chin resistance sing amato oina punsilaba kanda military rule bu maru phuktok pangamgani merger event asida group animaki arm wing sing CC gi Chin National Army amadi ICNCC gi Chin Brotherhood CB gi mihut sing su yawarmi CC gi steering committee gi member amadi negotiating team gi coordinator Jacob B Jaumana hai Chin Miyam gi damak separate governing bodies ani leiba si non productive oi maramasina aikhoi amato oina punsin bada yanakhi group ani gi arm wing sing hojik Myanmar gi military regime gi mayokta Chin state ki defend gi damak unified Chin resistance force semnanaba strategy da discuss tori Jaumana asa thamduna hai armed group sing punsinba sina mafam asida stability amadi Myanmar gi military rule bu lokthokpada mateng oigani aduga masisu claim tauki madudi resistance force na Myanmar regime dagi Chinland gi chamada marfu dagi henba mafam sing control tawre mahakna rebel force sing amata oina punsinduna thuna mapung phana control tawrgani haina claim tauki ICNCC April 2021 da Chin resistance group sing amadi parliament ki elected members sing na military regime change gi matungda semki Jaumana hai group asi Myanmar military regime gi alternative governing body civilian sing na lead toba national unity government NUG gi support phangi masigi mataida Mizoram gi CM Lalduhoma Bharat Myanmar border da decade kya liraba free movement regime bu lokthokpagi central government gi khongthang gi protest torkli mahakna argument asi pidi madudi border asi British na divide and rule gi policy dagi semlam bani masina Mizo singbu tongan tahalki Bharat amadi Myanmar leba anida Mizo Kuki amadi Chin jati manai amadi amanamagi issue amadi struggle gi support tongnai loinana independent home state amagi punsinanaba support tawi 2021 da military regime lakhiba matungda Myanmar gi lising kunthra dagi henba refugee sing amadi pro democracy protesters sing masida minister sing MP sing amadi police yauna Mizoram da sangjapam pikhi Myanmar ga loinana kilometer 4 gi border share toriba Mizoram na refugee singbu halan khibagi center gi instruction sing in khide masiga loinana Mizo amadi Chin Kuki singna Bharat Myanmar border da fencing khabagi center gi khongthang busu protest tauki source ki matung inna Mizoram gi Rajya Sabha member K Vallal Benana su handak Chin state da rebel group sing gi camp kharada visit tauki asumna Mizoram gi CM gi Mangda Myanmar gi rebel group ani punsinbagi thodo asida ngakningai oiriba wafam si CM amana civil war na question duna leiriba atopa lebaki rebel group singa karamna phaminari aduga masisu mayek sengde madudi CM na yumlona balebaki rebel group singbu changlakpa amadi thengnabagi permission pinanaba center dagi ayaba lobra natraga lodabra haibasini
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯀꯔꯤ ꯔꯤꯑꯦꯛꯁꯟ ꯄꯤꯔꯛꯄꯒꯦ ꯍꯥꯏꯕ ꯌꯦꯡꯕ ꯇꯥꯕꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯥꯒꯠꯆꯔꯤ